ngasi numida wairam phongkiba tongan tongan ba manipuri sifong singdigi amasum thokiba thogdo wathok singdigi maru oibi I pausing khonga saraga manipur top channel gi maike digi ma'am na thamjagi hanbada go to hills 2.0 gi makara tamenglong da project kya sanga khre kaya amana ore uyum tamkhre lambi semgali tamenglong digi guwahati fawba pung taruk ta yoba ngamlagani enbiren Sing the Satlu Mission Go to Hills 2.0 gi manung sanangasi none amadi Tamenglong districta se minister en berena project kunga mga sanga khre amadi polam kya su yen to khre loinana Tamenglong bu khwaiti gi hena sokot pa district soidana ohengani haina su se minister na phongdo khre ngasi punna lupa crore humfu ga point humfu ga nipan gi project kunga mga sanga khi amadi lupa crore 2.01 gi project amana ore uyum tamkhi Beneficiary lising amaga sahumga marfugo humdoi da potlam sing yen thoki potlam sing adugi manungda sana sewing machine soil card housing loan zinga mairoi singi mobile phone asina sing mani project sing adugi manung sana nungba none district amadi tamai Tamenglong district da CSO oxygen plant ani sangaki Tamenglong district hospital la phamu humfu leiba Ward amasu sangaki Tamenglong district headquarter da leiba lower ground da pangthokiba mapung oiba thoram ga mari leinana se minister en berena hai hauzi Tamenglong amadi none da lupa crore samapan ga yangkhai ga humdoi ga point yangkhai ga humdoi gi project kunthra ga nipan sagali lupa crore saniga humfu ga manga ga point humfu ga nithoi gi project singna mapung fakhre Tamenglong khwaidigi hena sakotpa district ohengani amasum January phawgi manungda Tamenglong hainingai leitana nungairagani so haidi atopa pawamana ozagi maikhum uppa huran mamiyoi gi mathakta laingangna inquiry tawduna sairapiyu desam mara leitaba Naurem Birhari College ki uza singda awaba tahanba amadi desam gi thamui sing fajin khibasing condition yaudana thadokadabani Aranba tawbusingi mathakta sairak pigadabani laingangnasu ozagi maikhum uppa huranba miyoi mathakta inquiry tawduna sairak pigadabani haina desamna phongdokre desamgi secretary general laisangthem lamyan banahai Naurem Birhari NB College asida ozasing nakpak tanaba amada maral thangjinaba principal gi phammunaba amadi principal gi dama case sathanaba Asigumba kaya sina college asigi academic atmosphere haukibasai kya da kaihanduna lakhibadu athubada waroisin purakna ba desamna nakal khudingmaki miyoising mahairoi lup ama oina unaduna wari sanaduna waroisin purakna ba honaduna lakhibani magna hai wari sanabagi saruk ama oina ngarang phaminaduna santaina ba purakna ba honabagi mifam ama sinki asumna mifam asi pangthoklingaida muknariba Oza singi marakta ningai sangdana ba tholaki amadi masida oza sital na hawatuna satke tawbuda khamna bagi damak desamgi thaumida onsinduna konchop seasonaduna khut thaba hawrakibani masida desamgi thaumina masa ngakthokchana bu honakibadi laiki tasiyengna ngarang desamna oza sitaljit phuki hairibadu sukphu phukiba laite oza ama oibigi masatki wangbada oza sitalna Konchop sizinarkibadu oza ama oibigi list la haina hangladuna masagi maral kupsinanaba honabada desamda lana pauthokpa kanaroi aranba ama kupsinanaba honabada aranba chama tawgani khanba wakal thadokpinabasu apil torakli oza sitaljit huralanada NB College da join tawrakiba ozagi maikhum uppa huranmani Oza asi kumza English amaga samapan maudraga taruki December gi sachet taraga tarukta matamadugi NB College ki secretary L Tekendrana thokiba appointment order amagi matungina college asida oza oiki amadi numit asimaktada join toki adubo oza asi kumza English amaga samapan maudraga taret ki April gi sachet kunga marida Manipur University digi M Science Physics ta pass toki Oza asigi certificate amadi marks na sakini oza gi MA pass tawdringai MA pass tawre haijinaraga college asida hura nalada oza oiba sanglakhiba miyoi na haiki oza sitaljit ki miyoi singna media da state ki thakta leiriba loop amabu ikai khumnaba yaudana oza
ekasini amadi kunjabati sizinai haibana singba woi asinasu Sitaljit amadi maki miyoi singasi masana karamba miyoi no haibadu takthok Desamna principal hapangamra amasum desamasi authority ra haina hangladuna desamdi asuma thidokpani asuma thidokpada cooperation pibigi mota saukshinnaraga maral kupsinana bhotnaba miyoi haibadu ata apfongnana takthok yumda ngangnagadaba wahai wata mirakta amadi lupki phambakta kadi wangang sangang sizinagani khangdaba oza Sitaljit amadi maki imung manungi Khanaraga ikaiba pui amadi nokningba phawi haina maknasu makhatana phongdokhi atopa pawmana state singda thau thokpa maru amasum hawai puthokpada ahenba miyeng sangadabani video conferencing gi khuthangni agriculture for Rabi campaign 2021 gi national conference sangaraduna kendra gi lau singu mantri Narendra Singha Tomarna rajya singna puthokpa hengatpa amasum climate change amadi rain-fed agriculture na thwanba singnaba kya thengnabada kendra sarkar na mapungweba tengbangnaba khongpham setli haina phongdokre pradhan mantri na lomi singmu ngak senanaba masum ngaklo pibigi pandamda matam pumbada khongpham setli amasum atmanibar kisan oihananaba khongthang kya amasu paikhatli haina makhatana phongdokhi Mantri na state singda mai ising har ningthijana sijinnanaba amasum laibak lehau hena phananabagi damakta khara hongba neno urea sijinnanaba wafamsu phungdokhi apikpa laumi singda sarkar na piriba tonganbi scheme kyagi kanaba phangananabagi damakta KVK gi krishi vigyan kendra singna pau phawgudabani haina ministry na sohaiki laumi khudingda PM Kisan amasum KCC soidana phangananaba raija singna honagadabani haujuk phawbada KCC crore 2.25 hena yenthokre amasum masigi khuthangna lupa lakh crore 2 henbagi loan su laumi singda pikhrabani Metric parikha da yamna sauna mai paknabagi damak vector tutorials imphalna publish tawba vectors A series for class 10 bosem ISSLC examination paper fully solved 10 years oiraba science social science and maths lobihau matam amagi position holders singna instruction to examiners ki basis to compile tawba lyric singni hauze imphal manung free home delivery gi offer tawjari ba lyric sing asi September 13 English sing ani ga kunga matu fawgi manungda order tawbiduna offer asigi khudong sawa lobihau amasum lyric sing asi thawbal kaksing ningtha khong nambol na singba mafam singi book store sing su phangwi gane duga bijari ba contact number natragana video sigi description dagi yengbira athuba matamda order tawbiyu Loisila point na tentang na topa maruiba pawa mana state UT singda vaccine dose crore 80.13 hena fangan kre kendra lengang na lebak sin mathungna COVID-19 vaccination gi khongjel yangkhat hanba amadi miyeng pakthok sakthok hanana ba phidep lauri mipung khudingda vaccine phanganana bagi anauba tangkak asi sayi sigi jun kunga mathuidigi haukhibani state amasum UT singda Makhoi masana hena phaba mawongda thaurang tawjanaba madi vaccine supply chain streamline tawnaba vaccine hena phanganduna amadi vaccine leiba leitabagi phiba mangjawnana uhannuna vaccination drive ase hengat halle hainasu pausna su makhatana phongdorakli mayamna nungsibiduna inaw sigi YouTube channel asibu pukning thogatpiramo ninjutsu gaming MLBB mayamna support tawbirama masu mayam Manipur gaming channel si pakna leitabaduna gamer singbu pungning thogat piboina support tawbiyu saizari duga video gi channel sigi link description da hapsaramge mayam amuktang miyeng tabiyo do masu mayamna su support tawbiboina subscribe tawbiramo hainu thamjari